AFC Asian Football Confederation Women's Asian Cup gidamak India qualify oire. Tournament asi hanadi AFC Women's Championship haina khangnarambani. Championship asi Asian Ladies Football Confederation na hogdokhibani. Englishing amaga chamapan humudra manga dagi Englishing amaga chamapan marputaruk phauba Asian Ladies Football Confederation sinduna championship asi pangthokhraba matungda chahi aduda confederation asina Asian Football Confederation da absorb tawsin khibadagi matung tarakpa tournament sing Asian Football Confederation asilaga pangthoktuna lakpani. Asian Ladies Football Confederation asilaga pangthokhiba sing tharaga hojik phawbada tournament kullak pangthokre. Tournament kun adugi manungda tarukna Asian Ladies Football Confederation silaga aduga tara marina Asian Football Confederation silaga pangthokhibani. Asian Ladies Football Confederation sinduna hanba oina AFC Women's Championship pangthokhibasina haukhiba Englishing amaga chamapan humudra manga dani Hong Kong na yumbu oiduna pangthokhibani. Competition aduda New Zealand na champion amasung Thailand na runners up taki. Tournament asi hanadi sahi ani khudingi pangthok lambani haujikti sahi mari oina pangthok le English ani tarada tara tret suba tournament pangthok raba matung da English ani tara mari da pangthok ki batara ni pan suba tournament taki sahi mari oina pangthok pa haurakibani tournament asi mafam hongduna pangthok pani India da su anirak pangthok kre India ne yumbu oiduna pangthok kibadu haukiba English amaga chamapan marphu amasung English ani kuni thoidani English ngani kuni thoida India da pangthokhraba matungda kunma thoisuba edition mathang chahida Australia da pangthoklaga kuni thoisuba na English ngani kumapanda Uzbekistan da pangthokadori panba yabadi India ni yumbu oidana kunsuba tournament pangthokhibadu COVID-19 gi laichet maraktani India gi team da positive oiba yaurokpadagi India gi team adu tournament adudagi withdraw tawkhibani AFC Women's Asian Cup si Asian Football Confederation konsinba tongan balai singgi oiba nupigi khwaidagi chawba football tournament ni hanadi tournament asi laibak singda invite tawraga yaholam labasu haujikti nupagi World Cup football gumna qualifying round hana pangthoklaga qualify oiba laibak sing kaktana saruk yaba tournament ama oire Handaki tournament ta pune lebak tarani thoina saruk yagani lebak tarani thoi asigi manungda maridi qualifying round da yaudana final round da direct oina yaugadabani aduga nifana qualifying round gi khangat kadabani direct oina yaugadaba lebak singna Australia Japan China amasung South Korea ni qualifying round da hauji phawbada India yauna tongan ba lebak taret qualify oikhre Atay laibak singna North Korea, Vietnam, Philippines, Chinese Taipei, Uzbekistan amasung Bangladesh ni. Qualifying round na tonga panipan da pangthokpani mafam sing aduna Jordan, Thailand, Myanmar, Indonesia, Vietnam, Uzbekistan, Cambodia amasung Tajikistan ni. Qualifying round singda saruk yaba apun balaibak masingna India yauna kuntrani pani qualifying round adu group ni panthona khaidok pangthokpani group ki winner oibesing adu khallaga Australia da mathang jegi March amadagi kunmate phagu pangthokadaba AFC Women's Asian Cup leseni kuntarukta saruk yagadabani tournament asigi champion oiba team aduna FIFA Women's World Cup ta saruk yabagi wafam su leiri India yauba qualifying round to handak Thailand na pangthokhibani round adu da point khwaidgi yamna phangba team ani khangalakpada India yauduna haukiba tang manga da Thailand ga qualifying round gi final sanakhi maduda India na Thailand bu panjal ani amada maithiba piduna India gi team AFC Women's Asian Cup liseni kuntaruki qualify oiba lebak nipani manungda yauba ngamlakhibani mamangda India si qualifying round da mai pakpa amukta yaukhidri handang na ahanbani Handaki mai pakpa qualifying round ki team adu da puna sanaroi kunbari na saruk yabani sanaroi sing adu tongan state tara amasung union territory amadi khangat lakpani India ki state ko nipan amasung union territory nipan leibagi manungda state tara nipan amasung union territory tagidi sanaroi sing khanba amata yaukhide subnagi state tara amasung union territory ama khaktadagi sanaroi sing adu khangat khibani sanaroi sing adu manungda Manipur dagi tara yaukhi Sanori sing aduna goalkeeper da Elangbam Panthoi amasung Morangthe Monalisa Devi defender da Hemam Silki Devi Martina Thoksom Ngangbam Sweetie Devi Phanjawbam Nirmala Devi amasung Sorokhaibam Ranjana Chanu midfielder da Grace Dangmai Nongwaithem Ratanbala Devi amasung forward Linda Kom Sartoni Atay sanarishing aduna West Bengal, Tamil Nadu, Punjab, Orissa, Haryana, Telangana, Jharkhand, Kerala, Maharashtra amasung Chhattisgarh dagi khangat khibani.
वेस्ट बेंगल अहम तमिल नाडु अमसुंग ओडिशा अनि अनि अमसुंग पंजाब हरियाणा तेलंगाना झारखंड केरला महाराष्ट्र अमसुंग छत्तीसगढ़ अमममनी पुनः सानरोय कुनमरी खंगतपदा मणिपुर तरा याउखिबा अमसुंग मणिपुर की सानरोय तरा याउबा टीमना क्वालिफाइंग राउंड माई पाक्तुना अहानबो ओइना AFC वुमेन्स एशियन कप 2023 की क्वालिफाई ओइबा ngamखिबसी मणिपुर ओइना यामना चाउथोकचनिंगाइनी।